खुरुमजरी मयाम ngasidi ay amla candy semjage amla candy se chabada yamna mahau lei aduga hakchang da su yamna kanai akoina angang oringai dagi su hauna yamna pamna sanarei ado si packet ta su phangbani ado packet ta phangbaduga mahau se manana karam haina yumda semgani haibadu ai video sida uchage mayam video se skip amta tawdana loiba pawa mideng tabiu ahanbada amla candy semna bahigru se sida leire Hojik gesta kona mada ising kara hapaga thangale aigi se rice cooker ni mathakte steamer se hapchalani aduga haigru se haijalle hojik makhum se kupchalani aduga minute 10 muk thambirani minute 10 muk sure ado makhum jang dupirage haigru se phajana mulle yengbiu haigru se magi macha macha se smai tonga tonga na leireba sina takpadi ma se phajana mulle haibaniba hojik asi phajana inghalani Hojik gesta maroi ngaunaba pen ama thangale masala gi damakta ina sida azwain se chamas ama laure jira se chu chamas ama ni aduga sidana gulmusi khatang laure jira hape yamna kuina ngaugadaba nate adum haidi takpa yabagi changdo adu oiraga yare ko Hojik asi yarani aduna grinding jar amada hapselani Hojik asi da kala namak se normal thum do natabada si kala namak se oina masala takpa sida khara hapani asida hing leire hing se khajiktang hapirani Masala se magi hapkada machal sing loina sunaba hape hojik asi phajana takhai birani masala se takpa loire hojik haigru se phajana inge aduna magi macha macha se asi khaido ga manungi maru se lokthok pirani hojik asi loina lokthok pa loire sida masala se leire do masala se hojiki oina ko tanghai amtang hapirani tanghai ma su thamdoini asi su haptoini do masala se tanghai se hapchalani asida chini leire chini se kap tanghai amtang hapchalani adu chini se hapningdaba yauragadi dum haptraga su kaimta kaide optional ni hojik asi fajana mix tawbirani hojik asi makhum ama kupsilani aduga nungthang sima thambirani nongale hojik makhum se hangdok pire haigru se yengbiu asmaina nungthang da semaga nongalaga lokhatpa matamda ko haigru sidagi mahi thorakpane ba yengbiu ma asmaina mahi thorei se ado kariguma nungthang da semba natragadi adum ayung nungthin da semba oiragana akoina adum semba lora matungda sumaina makhum kupsalaga pung amani dum thambiu ba haigru sidagi mahi thorakani adu mahi do chithokhraba matungda haigru da phouba taragadi haigru se yamna thuna kangbani haigru dagi thoklakpa mahi do loina chithokpigre hojik asida ngasai lemhouba masala do asi loina chaisanbirani hojik masala se hapla matungda asmaina khaplaga phajana mix tawsalani ba ado khabaina otlaga mix tawbadagidi asmaina khaplaga mix tawbase asi sina hena phajana munna totpane ba hojik asi mix tawba loire aduna aina sida chalni ma laure ba asida phajana haigru se sandokpirani ado kariguma matamda chaba tumdaba adudagi pugyas kabagumba tawragadi asi haigru se chabada yamna kanai ado asi sembada hapkhiba masala sing azwain hapki hing hapki asi sina akoina chaba tumbada su yamna mateng ohelli hojik asi nungsada phawdokpirani ado numit humni gumba phawragadi dum yarani numit humni muk sure haigru se phajana kange hojik asi chaba yarani ado akoina haigru gi matamda asmaina haigru se sembiraga kanghalaga ma se sahi amadagi su hena kuina thamba yai ado mayam su sungsoi soidana try tawbiu aduga video asina kitang nungaiba amadi kanaba phangbiragadi soidana like share tawba kawbiganu ado mayam ngasi gi winadi video se matang asida loisinjarage mathangi video da mugana thengnarasi bye bye